Ministry of Home Affairs ki Delhi mifam da saruk yaruba Coomi, Amuco amasung Focs ki mihut taramapan housing ay haki mamangda Imphal International Airport at thunglakray. Panbayawadi chahi ani helaklaba irang asigi warushin puraktuna lamdam asida tangdulaitaba hanjinaba lawmi sing amadi IDP sing na thengnariba awaba madi khudong chadaba sing loinana free movement da priority piraga athubada solution ama puraknaba wari sananabagidama mihut kangbu asi haukiba June 18 da Delhi gidama Imphal thadokhibani loinana June 13 da Home Ministry gi official singa wari sanaraba matung ngasi Imphal da thunglakibani. Positive itu mulai maka catar kini, aduga kemarin saya evening pun maka kaya dah itu dah governor kita aku meeting amlay, adu matung dah aku calu bagi konsep ki cara apa matung ki kena aku di pun berreport tu, aku press meet sama tahu lah officially thamma. Okay, maka una bagi plan di live view. Nabai jadi wadi itu sar matung dah plan.